Akashvani Imphal Ksh Chitrabhanu na pau pazari ahanbada maru oiba pau. Raizya sigi tongan ba mafamsing da hokiba pung kumari da nomai kamnabagi thokdoksing thoki. Imphal iski chingadal test buda leiba mangasuba IRB battalion da ngarang numidang thokiba thokdok amada miyoi ama lekhidre hairi amashung Pradhan Mantri Narendra Modi ga UAE ge Rashtrapati ga Abu Dhabi da ngarang unaduna leiba ani marakta tembang pinaba amadi mormapang oibigi matangda yana warol kaya sahi tonakre. Raizya asigi tongan ba mafamsing da hokiba pung kumari da nomai kamnabagi thokdoksing thoki. Manipur Police na social media da thagapa warol amada hai ngarang ayup pung taramato makhairom tarapada Imphal iski saibol gwaltabi amasung semol maikei digi khame lokta khulai paibasing na nomai kapsel lakhi tungda security forcing mafam aduda changsinki nungthil pung ama aduwaida Indian Army gi junior commission officer ama yet thangba khubomda nomaina panduna soki asokpa adu leimakhong military station gi military hospital da puraktuna like a nakre Makata na pam da batok sing tok na ba security force na mapam atu da akan ba sexual tharang lakholi hairi amarom da sinam amasun sanjelok area da ngak se na pakitama raisa sarkar na manga suba IRB team ama mapam atu da tharakre masigi da makta lamdam adongi miyam na mukhyamantri nongthombam biren singh bu thagat pa phongdorakli Imphal iski manung chana leiba chingarel test buda leiba manga suba IRB battalion da ngarang numidang thokiba thokdok amada pangai digi miyo emal lekhidre krena asho open nangkre hairi thokdok asi battalion asi da ngarang masing yam laba miyam thomjulakpadegi miyam adubu lakshina ba honna bada mapum adu da leriba security personnel sina nomai kapthorakpadegi thokdo adu thokibani hairi asi bhakchang adu postmortem gi damak genuine smoke da thamkre Manipur da phone liba pauche sing amadi electronic media gi e-pau sing tongan ba social media gi platform sing da ainiya da mong da thaglak pad amadi pathopuna chingba sing toriba asi lepina ba editors guild Manipur electronic media gi editor amasung publisher sing na appeal torakli loop home asina punna thopa cherol amana high pauche sing amadi electronic media gi e-pau sing authority gi ayaba yaudna thagat pa amadi share to wa thengner badi aing gi oiba thabak sing lakhut kani Tabir ba pawasi Akashvani Imphal digini Pradhan Mantri Narendra Modi ga UAE ge Rashtrapati Sheikh Mohammed bin Zayed Al Nahyan gangarang Abu Dhabi da leiba ani ge marakta tingbang pinap amadi mapang oibigi matangda warishana duna tongan ba yana warol kaya sei tonakre yanaki ba warol sing adugi manungda trade and investment digital infrastructure fintech energy infrastructure amasung culture na sing basing yauri Lebani gimrakta leneriba comprehensive strategic partnership hena mapangang kan anabagi apambasu luchingba ani na phongdokhi Kendra gi transport amasong highways mantri Nitin Gadkari na ngarang Uttarakhand lupa koti lising tere romchang na pakhe kataba national highway project kharagi na jatra hun kharagi na stanga khre thormatu da wangang bada Sri Gadkari na hai rise asida lambi tongi pibam hena phaganana ba kendra sarkar na lupa koti lak ama lising ni fugi sempam kai thokle hariba sempam asi chahi asilwar padadi lupa koti lak ani da hengal lagani Uttarakhand gi national highway sing asi malengi thak da ohenana ba pandam da thorang asi paikhalak pani Rashtrapati Draupadi Murmu hari English ngani ni futereta Bharat pu mapungphana chakopaleba am ohena bohona bada particularly vulnerable tribal group PBTG singna achobo thodang lori Rashtrapati ga Gujarat ki PBTG singangra Dharampur da unabada mangna hai PBTG singna anoba makhal gi khutsa haibigi thabak pakhalabadi makhugi sel thungi fibam phagat kani amasung moromdam lepche bangam gani mangna hai travel miyang gi damakta sarkar na pakhali ba thorang sing cha da chama mapungphana kana ba phanghanna bi damakta PM Janman yosna pakhatli Kendra Skill Development amasung Entrepreneurship Mantri Dharmendra Pradhan Hari leba sigi nupi singi yafana bi damakta Pradhan Mantri Narendra Modi sarkar asina nupi singi yafana ba thabak kaya pakhali mangna hai higher education gi lamda nupi macha sing ming chalapagi chang hoki ba chahi tara asida cha da kuntra mari hengatli wafum asingrang Tripura gi Agotala da nupi sing tegi oiba National Skill Training Institute sanga bi thoram da Sri Pradhan na phungdokhi bani Mang hai nupi masa singi manung da cha da kuntra mari di science technology engineering and mathematics stream da ming chalakli mang hai siksa gi lam da nupi sina hari ba stream sing asida ming chalak pa asi chakolak le baleba singa yengna rupa da Bharat na khwai digi wangli thoram atu da saru yakiba Mukhyamantri
Dr. Manik Sahana hai Director of Skill Development na hokiba chihima palom asida candidate lising ni punitoy drom training pikre. Kendra ki Lawasung Mantri Arjun Mandan Hari Sarkar na Lomi Singa Wari Sanana Basem Sadun Lay Mang Hai minimum support price ki matang da kupna kanar ba matung da Sarkar na Lomi Singi damok da karamba ayin sing lokol ka dege hai dukana ki gani Mang Hai Lomi Singi hak ngak na tamba hai basi Sarkar sige thawdani Lomi Singi wato asi raisa Sarkar ga mari na ba maram na masigi matang da kanan na ba forum ama siyambagi tangay fadabalay Nupi ki Pro League Hockey match tang si Varaka World No. 1 Netherlands ka Orisha gi Birsha Munda International Hockey Stadium da chanaragani mes ase var ki matam numidang pungter makhaida sanaba hogani ngasi fongba pauche singe maru eba paugi dam hoji Okram Umadini lere Umadini Thagachari Chitrabhanu Mafam kayada nongmai kapna khiba miyoi kaya asi ana asokapan nang khibagi pau amasung Privilege and Ethics Committee gi mifam pangtho khibagi pauna ngasi fongba pauche ayambada maruiba pau oina fongnari Lanpham taruk ki lan kuki manga khulngakpa ama sire nupi yauna nipan sokle haina huyan lan pauda banner headline piri Numit chupa nongmai bom kaptharakli Central Forcing di mamit u khidre manata khidre haiba color headline asiga loinana khulngakpa ama sire khulngakpi ani yauna nipan sokle kuki dasu asi ana kaya yaure haina sanalaibakta main headline piri Nongmai lawba lakpa miyoi ama police na kapada sire manga suba IRB dagi nongmai tara mari rom munkhre haibasina pauchi asigi ani suba headline tawri Kuki militant singna Pukhau, Santipur, Khamenlok, Sabungkhok, Sangram, Sanasabida akan mamoongda landarakre, khulngakpa ama sire taruk sokle, kadangban kautruktasu nongmay kapsindo na landarakre, sazenbi ama yauna ani sokle haiba paw asina Ichel Express ki ahan ba headline tawri. Ayaba yaudana e-paper, PDF, screenshot, digital clipsing, social media da thagat pasing action lauragani haiba paw asina Ichel Express ki ani shuba headline tawri. SDPO Anand Mihat ki case yauna punna case taruk NIA da sinakibagi paw Sangai Express Manipuri amasung English edition da maruiba paw oina fongli. Privilege and Ethics Committee ki meeting pangthokibagi paw Manipur Mail, People's Chronicle, Poknafam amasung Imphal Free Press da ahan balamay da fongli. Privilege and Ethics Committee ki mifamna kuki MLA taragi mathakta lawkhat kadaba action gi matang da khanaragani haina Hills Hornbill Express, Ganphu Mail amasung Tamenglong Times ki maruiba paw oina fongli. Kuki MLA singi maraibak house na leplagani assembly da phamlaga laibak thugairagani haibasidagi hena chawba crime leite haiba ojoi gi wafamna Poknafam gi anishuba headline tawri. State sigi mafam kayada National Road Safety Man pangthokiba amasung Serau Sugnu beneficiary singi yum sanaba senpam phangba leitri haiba pausing asina naharol gi thawdangi ahanba lamaida maruiba paw oina fongli. Ngangom Nebi gi saru polang miyam ga loinana kakching gi machin manaw chingda leiron chankre amasung chingarel gi manga suba IRB dagi nongmai lawkre Pangai gi MPTC taruk suba IRB dagi nongmai lawnaba hotnabada nongmai kapthorakre ama sire ani sokle haiba pausing asina Manipur News ki ahan balamaida maruiba paw oina fongli. Mari lainaba authority gi ayaba yaudana e-newspaper PDF file thagat piganu haina EGM Manipur na appeal tawrakpagi paw Manipur News ki ahan balamaida fongli. Sichipur da thajinnaba purakhiba cheng bag chama maira paibi singna phare Chenaba Maitei nupi ama kom ama faraga police da sinakibagi paw pauchi asigi ahan balamaida fongli. Tamenglong headquarters da ngasi luingai ni kumai lising ani kunmari pangthoklagani haiba paw asina chamgi maruiba paw oiri. Chitrabhanu Thagachari Umadini aroibada maroiba paw amuk hana Raja sigi tongan ba mafam sing da hokiba pung kumri da nomai kamna bagi thodok sing thoki Imphal iski chingarel test buda leba manga suba IRB battalion da ngarang nimidang thokiba thokdok amada miu emal lekidre hairi amasung Pradhan Mantri Narendra Modi ga UAE gi Rashtrapati ga Abu Dhabi da ngarang unaduna leba ani ga marakta tingbang pinaba amade mormapang oibigi matang da yana warol kaya sahi tongna kre paw lisari